Keithelgi Mapao miteng tabiriba mayam pumnamakpu adonggi anchor Raina Sharmana taramna okchari. Ngasi khoi kwa Keithel yosinjare Keithel asida potchai kari mana masing yolibage habadu punna khangminasi amasung mamalsu punna khangminasi. Ahambada gas ki news. Keithelgi matangda awa nungai natragana masigi matangda kitang kanso. Keithelsi akoina hek khangakpadagi sudum imasingna dum phambiramba Keithel oina oi akoina sum baba hoigi matamdagi akoina sum inarakpa Keithel oi adu Keithelsi locality sigi oinadi yamna phaba Keithel ne hena aina haijaningi adum akoi makhal gi oiba matam gi oiba akoi mana masing adagi nga chak haira adum phangi adum yamna nungai adubu sarkarda अखोइगे नुमिदांगदसु दुम फंबा याबा अदुगा लाइटिंग फजना लैबा अदुगा सैनिटेशन की दसु खितंग सेमतो हनिंगबा अदुगा अखोइगे लुना लानासु खितंग थमहनिंगबा अदुगुमदि लै अखोइगे इसागी ओइनदि अदुगा पोचैदे दुम मतम की ओइबा अखोइसे दुम याम मरा काना दुम फंगे हाबिसे हाजनिंगे सिंग तंग थमजगे ayam mana Keithelsida yonbiriba potse maruina loinabak he phangbara natragana maruina kari di thengnabi masa अखोइगे अदुम लोकेलिटी की ओइबा मना मसिंग सिंग अयाम फंगे अदुगा मपान की ओइबा अदुम हवाई चेंगवाई सुदुम अखोइ दुकान अतै दगी सुदुम फंगबा ngame अदु अयामना अखोइ सिगी अखोइ बिसिगी ओइबा मीसिंगी दगी अनकपा कैथेल सिंगदगी पुखलकपा पोचै सिंगना ओइबनिना अदुम अखोइगी इंडिजिनस ओइबा पोचै सिंग अयामना फंगे हाइतार पूर्णिमासी कौ kwa Keithel khap lai kai mana mafamsida Keithel phambirokpase kya mukka kuibiragya kuire sahi nifu hele nifu mari manga sure phawbasida imana maruina yonbiba pochai singse kari nadi oi ahambada nga oi de yonjarami nga oi yoramadi imadi chat thapna chapa khopa nga tik chapa to ngamdramina angang hoina hinjang na pi mani mana masing ti aga dun yonjare jigna hauzik se imana yonbiriba pochai singse sigi chawrakpa maman kita haibiyune hate sida swaida leiribasigi matam dugi maman ma sini haiba akakna ba ngamde hemaina hembai yole adegi ne watpai yole maman sina akakna re yole haibigi maman di laite idigi yole gobi yoli hangam yoli hawai chengwa yoli hawai thak yoli adi hawai ja yoli matam dugi hendang lo yoli tikpa taki kun sing keji wali pawada na kun yoli adi keji logi gana marapu samai na tha adi sina moro lo yoli keji da marapu adi kami sina pawada kun ada punna logi ga khara thara sidu kulla du moli pawada Inegi mingalai famgam tahabiyo. Imagi se yaro bandar na ming na manbi waikom Ado ngasi imana se yonbiriba pochai singja sigi chawrakpa mamal sina sama gi mari yole yongsa khara sang basina sina sama manga yole de hawai mubina pawada yankhai yole hawai thak makhat mubina pawada yankhai yole se alu sina keji da mathu ole
ꯈꯥꯡꯒꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯉꯥ ꯌꯣꯟꯖꯕ ꯍꯥꯏꯇꯥꯔꯦ ꯀꯣꯔꯣꯅꯥ ꯇꯧꯕꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯕꯖꯥꯔꯗ ꯐꯝꯕ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯐꯝꯃꯒ ꯑꯩꯈꯣꯏꯁꯦ ꯌꯣꯟꯕꯅꯦ ꯉꯥꯁꯦ ꯑꯗꯣ ꯏꯃꯥꯅ ꯁꯤꯗ ꯐꯝꯕꯤꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯕꯤꯔꯦ ꯆꯍꯤꯃꯨꯛ ꯐꯥꯔꯦ ꯀꯣꯔꯣꯅꯥ ꯍꯦꯛ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯐꯝꯃꯦ ꯑꯩꯈꯣꯏꯁꯦ ꯀꯣꯔꯣꯅꯥꯒꯤ ꯃꯃꯥꯡꯗꯒꯤꯗꯤ ꯐꯝꯕꯤꯗꯦꯕ ꯁꯤꯗ ꯀꯣꯔꯣꯅꯥ ꯃꯃꯥꯡꯗꯤ ꯐꯝꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯕꯖꯥꯔꯗ ꯑꯗꯨꯝ ꯐꯝꯖꯩꯌꯦꯕꯀோ ꯑꯗꯣ ꯀꯣꯔꯣꯅꯥ ꯍꯦꯛ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯕꯖꯥꯔ ꯐꯝꯕ ꯌꯥꯗꯕꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯐꯝꯐꯝꯅꯦ ꯑꯩꯈꯣꯏꯁꯦ ꯐꯝꯖꯔꯤꯁꯦ ꯏꯃꯥ ꯊꯣꯛꯄ ꯉꯝꯗꯕꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥ ꯌꯣꯟꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯂꯩꯕꯗ ꯀꯩꯅꯣ ꯇꯧꯋꯦ ꯁꯨꯝ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯩꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯗ ꯐꯝꯃꯒ ꯉꯥ ꯌꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯊꯦꯜꯁꯤꯗꯤ ꯀꯝꯗꯧꯕꯤ ꯑꯗꯨꯝ ꯐꯝꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯄꯣꯠꯁꯤ ꯂꯥꯛꯁꯤꯠꯀ ꯀꯝꯗꯧꯋꯤ ꯑꯗꯨ ꯀꯩꯊꯦꯜꯁꯤꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇ ꯍꯥꯏꯕꯤꯌꯨ ꯄꯣꯠꯁꯦ ꯍꯧꯖꯤꯛꯁꯦ ꯈꯔ ꯈꯤꯇꯪ ꯋꯥꯅꯕꯅꯤꯅꯀꯣ ꯄꯣꯠꯁꯦ ꯌꯣꯟꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯗꯣ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯣꯟꯕ ꯅꯨꯡꯉꯥꯏꯕ ꯀꯥꯟꯗꯗꯤ ꯑꯗꯨꯝ ꯌꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯁꯦ ꯉꯥ ꯌꯣꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯌꯦ ꯃꯃꯥ ꯍꯣꯏꯅ ꯐꯝꯃꯤꯁꯦ ꯏꯃꯥꯅ ꯊꯥꯕꯤꯔꯤꯕ ꯉꯥꯁꯤꯡꯁꯦ ꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯃꯃꯜ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯃꯜꯁꯦ ꯁꯤꯒꯤ ꯉꯥꯁꯤꯗꯤ ꯑꯗꯨꯝ ꯍꯣꯡꯉꯦ ꯁꯤꯒꯤ ꯉꯥꯁꯤꯅ ꯈꯔ ꯇꯥꯡꯉꯦ ꯁꯤꯗꯤ ꯄꯋꯥ ꯑꯣꯟꯗꯤꯌꯦ ꯁꯤꯗꯤ ꯑꯗꯨꯝ ꯂꯝꯁꯝꯗ ꯑꯗꯨꯝ ꯇꯝꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯍꯣꯏꯅ ꯁꯨꯝꯕꯁꯤꯅ ꯄꯋꯥꯗ ꯑꯣꯜꯂꯦꯀꯣ ꯑꯗꯩ ꯁꯤꯁꯨ ꯑꯗꯨꯝ ꯀꯦꯖꯤꯗ ꯑꯣꯜꯂꯦ ꯁꯤꯁꯤꯅ ꯄꯋꯥꯗ 500 ꯑꯣꯜꯂꯦ ꯁꯤꯁꯤꯗꯤ ꯑꯗꯨꯝ ꯂꯝꯁꯝ ꯑꯗꯨꯝ ꯇꯝꯃꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯦꯖꯤꯗ 550 ꯑꯗꯩ ꯑꯁꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯂꯝꯁꯝꯗ ꯑꯗꯨꯝ ꯇꯝꯃꯦ ꯃꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯀꯦꯖꯤ ꯑꯣꯟꯗꯤꯌꯦ ꯍꯧꯖꯤꯛꯇꯤ ꯀꯦꯖꯤ ꯑꯣꯟꯕꯤꯁꯤꯗ ꯀꯦꯖꯤꯗ ꯑꯗꯨꯝ ꯆꯠꯈꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯃꯥ ꯍꯣꯏꯅ ꯐꯝꯃꯤꯁꯦ ꯑꯗꯣ ꯀꯦꯖꯤ ꯑꯣꯟꯕꯁꯤꯒ ꯂꯝꯁꯝꯁꯤꯒꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯑꯩꯈꯣꯏꯗꯤ ꯂꯝꯁꯝ ꯇꯝꯕꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯀꯦꯖꯤ ꯑꯣꯟꯕꯁꯦ ꯑꯃꯨꯛꯇ ꯑꯣꯜꯂꯛꯇꯕꯅꯤꯅꯀꯣ ꯑꯗꯨ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯀꯣꯔꯣꯅꯥ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯦꯖꯤ ꯑꯣꯟꯕꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯀꯦꯖꯤ ꯑꯣꯟꯗꯦꯕ ꯃꯤꯡꯅꯅꯦ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯑꯃꯂꯥ ꯂꯩꯀꯥꯏ ꯂꯝꯅꯅꯦ ꯂꯥꯏꯁꯝ ꯂꯩꯀꯥꯏ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯥꯏꯁꯝ ꯂꯩꯀꯥꯏ ꯑꯣ ꯌꯣꯡꯆꯥꯛ ꯁꯤꯅꯅꯦ ꯆꯥꯝꯃꯒꯤ 4 ꯇꯧꯋꯦ ꯑꯗꯨꯒ ꯍꯋꯥꯏꯟꯕꯤꯅ ꯄꯋꯥꯗ 50 ꯑꯇꯩꯗꯤ ꯌꯥꯔꯕꯣ ꯍꯋꯥꯏ ꯊꯔꯥꯛꯅ ꯄꯋꯥꯗꯅꯦ 40 ꯑꯣꯜꯂꯦ ꯉꯥꯔꯤꯁꯤꯗꯤ ꯀꯩꯅꯣ ꯀꯦꯖꯤꯗꯅꯦ 150 ꯊꯝꯕꯧꯁꯤ 100ꯒꯤ ꯊꯥꯔꯤꯅꯦ ꯏꯅꯦ ꯀꯩꯊꯦꯜꯁꯤꯒꯤꯅꯦ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯈꯤꯇꯪꯗꯤ ꯍꯟꯊꯔꯛꯑꯦ ꯄꯣꯠ ꯁꯤꯠꯄꯁꯦꯀꯣ ꯃꯔꯛ ꯑꯃ ꯃꯃꯥꯡ ꯀꯩꯅꯣ ꯇꯧꯕꯗꯗꯤ ꯈꯔ ꯐꯔꯝꯃꯦꯕ ꯀꯣꯔꯣꯅꯥ ꯍꯧꯔꯛꯄ ꯀꯥꯟꯗꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯈꯔ ꯄꯣꯠ ꯁꯤꯠꯁꯦ ꯈꯔ ꯍꯟꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯅꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯅꯥꯔꯝꯕꯤ ꯂꯩꯐꯝꯁꯤꯗ ꯃꯌꯥꯏꯀꯣꯏꯕꯤꯗ ꯌꯣꯟꯕꯤꯔꯤꯁꯤ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯍꯥꯟꯅꯅ ꯀꯔꯤ ꯌꯣꯟꯕꯤꯔꯝꯃꯤ ꯑꯗ ꯉꯥꯅ ꯁꯨꯝ ꯌꯣꯜꯂꯦ ꯃꯊꯥꯁꯤ ꯑꯁꯤ 500 ꯑꯣꯜꯂꯦ ꯁꯤ 150 ꯑꯣꯜꯂꯦ ꯑꯩꯒꯤ ꯃꯤꯡꯅ ꯃꯤꯃꯥ ꯂꯩꯐꯝꯅ ꯂꯧꯕꯨꯄꯥꯠꯇꯔꯥ ꯆꯍꯤ 30ꯃꯨꯛ ꯈꯔ ꯍꯦꯜꯂꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤ ꯏꯕꯨꯡꯉꯣ ꯑꯋꯥꯕ ꯀꯌꯥ ꯂꯦꯜꯂꯛꯑꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯛꯑꯦ ꯃꯃꯥꯡ ꯊꯥꯗꯤ ꯁꯤ ꯁꯪ ꯁꯥꯕꯒꯤ ꯁꯤꯒꯥꯛꯁꯤ ꯑꯩꯈꯣꯏ ꯈꯠꯅꯗ ꯀꯩꯅꯣꯐꯥꯎ ꯌꯧꯋꯤ ꯀꯋꯥꯒꯤ ꯑꯣꯐꯤꯁ ꯑꯃꯐꯥꯎ ꯌꯧꯋꯤ ꯑꯩꯈꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯈꯠꯅ ꯆꯩꯅꯕꯗꯤ ꯂꯣꯏꯔꯛꯑꯦ ꯑꯗ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯅꯕꯩꯗꯨꯒ ꯅꯠꯇꯦ ꯁꯤꯒꯤ
ꯗꯥꯎꯒ ꯀꯩꯅꯣꯒ ꯀꯂꯞ ꯅꯠꯇꯦꯅꯦ ꯀꯂꯞ ꯍꯥꯏꯗ꯭ꯔ ꯃꯣꯏ ꯁꯥꯟꯅꯕꯒꯤ ꯇꯥꯎꯁꯦ ꯁꯤꯁꯤꯒ ꯑꯩꯈꯣꯏꯒ ꯈꯠꯅꯕ ꯍꯣꯏ ꯒꯣꯔꯃꯦꯟ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯁꯪꯒꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗ ꯁꯥꯔꯦꯕꯀꯣ ꯁꯤꯁꯤꯗꯤ ꯁꯥꯎ ꯍꯥꯏꯗ ꯍꯧꯖꯤꯛ ꯌꯥꯅꯗꯔꯤꯑꯕ ꯑꯗꯨ ꯑꯃꯅ ꯃꯟꯇꯤ ꯃꯟꯗꯣꯜ ꯑꯃꯅ ꯁꯥꯗꯨꯕꯁꯨ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯈꯠꯅꯕꯅꯤꯅ ꯁꯤ ꯀꯦꯁꯁꯦ ꯗꯤꯜꯂꯤꯐꯥꯎ ꯌꯧꯋꯦꯕ ꯑꯗꯣ ꯀꯦꯁꯁꯦ ꯂꯩꯕ ꯃꯐꯝꯅꯤꯅ ꯑꯃꯅ ꯁꯥ ꯉꯝꯗꯔꯤꯑꯕꯀꯣ ꯁꯤ ꯁꯔꯀꯥꯔ ꯁꯥꯕ ꯅꯠꯇꯗꯤ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅꯤ ꯁꯤꯗꯤ ꯁꯔꯀꯥꯔ ꯁꯥꯕ ꯍꯥꯏꯗ꯭ꯔꯥ ꯃꯣꯏꯁꯦ ꯁꯔꯀꯥꯔ ꯁꯥꯕꯅꯤ ꯁꯤꯁꯨ ꯑꯁ ꯁꯤꯠꯇꯔꯦꯗ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯗꯧꯃꯗ ꯀꯩꯊꯦꯜ ꯐꯝꯃꯨꯕ ꯀꯥꯟꯅꯗꯔꯦꯗ ꯀꯩꯊꯦꯜꯅ ꯃꯆꯥ ꯑꯣꯏꯕ ꯌꯣꯟꯕ ꯃꯤꯅ ꯍꯦꯟꯖꯜꯂꯝꯃꯤꯅ ꯍꯥꯏꯕ ꯂꯩꯕ ꯃꯤꯁꯨ ꯌꯥꯗꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯠꯅꯗꯔꯦꯕ ꯀꯦꯖꯤꯗ ꯑꯩꯈꯣꯏꯅ ꯑꯥꯗꯁꯦ 240 ꯂꯧꯔꯛꯑꯦ 250 ꯌꯣꯜꯂꯦꯕꯀꯣ ꯑꯗꯣ ꯀꯩꯊꯦꯜꯅꯤꯅ 50ꯗꯁꯨ ꯌꯣꯜꯂꯦ 60ꯗꯁꯨ ꯌꯣꯜꯂꯦ ꯁꯤꯅꯤ ꯒ꯭ꯂꯥꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 250 ꯌꯣꯜꯂꯦ ꯅꯍꯥꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯧ ꯌꯥꯔꯔꯣꯏ ꯅꯍꯥꯟꯅ ꯏꯃꯣꯏꯅꯨꯒꯤꯅꯦꯗ ꯈꯔ ꯇꯥꯡꯕꯩ ꯋꯥꯅꯦꯕ ꯂꯥꯏꯔꯟꯖꯝ ꯑꯋꯥꯡ ꯁꯈꯤ ꯃꯐꯝꯁꯤꯗ ꯐꯝꯕꯤꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯕꯤꯔꯦ ꯀꯨꯏꯔꯦꯕ ꯆꯍꯤ 13 ꯏꯅꯦꯅ ꯁꯤꯗ ꯌꯣꯟꯕꯤꯔꯤꯁꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯌꯣꯟꯕꯒꯤ ꯋꯥꯅꯤ ꯍꯣꯏ ꯏꯅꯦꯅ ꯌꯣꯟꯕꯤꯔꯤꯁꯦ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯅꯣꯡꯃꯒꯤ ꯊꯧꯕ ꯕꯖꯥꯔꯗ ꯆꯠꯂꯒ ꯀꯣ ꯈꯔ ꯇꯤꯛꯆꯔꯨꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯗ ꯑꯗꯒꯤ ꯈꯨꯐꯥ ꯅꯨꯡꯐꯥꯅ ꯈꯔ ꯄꯨꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯑꯗꯨꯝ ꯌꯣꯟꯖꯕꯅꯤ ꯑꯗ ꯀꯩꯊꯦꯜꯁꯦ ꯐꯝꯕꯗꯗꯤ ꯀꯝꯗꯧꯕꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇ ꯍꯧꯔꯛꯉꯩꯗꯒꯤ ꯈꯤꯇ ꯍꯟꯗꯛꯇ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯀꯣ ꯈꯔ ꯁꯤꯠꯄ ꯈꯣꯠꯄꯩ ꯈꯔ ꯇꯣꯡꯉꯒꯀꯣ ꯑꯗꯒꯤ ꯁꯤꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯑꯄꯠ ꯑꯆꯥꯝ ꯀꯣ ꯃꯌꯥꯝꯁꯤ ꯍꯨꯟꯗꯣꯛꯄ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯗꯣ ꯍꯟꯊꯔꯛꯑꯕꯅꯤꯅ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯤꯉꯣꯟꯗꯒꯤ ꯂꯧꯗꯅ ꯈꯣꯠꯇꯅ ꯁꯤ ꯉꯝꯅꯅꯕ ꯑꯗꯨꯝ ꯈꯔ ꯇꯣꯡꯉꯛ ꯈꯔ ꯇꯣꯡꯗ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯣꯏꯕꯨꯡꯉꯣ ꯁꯤꯅ ꯀꯩꯊꯦꯜꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯄꯦꯟ ꯄꯦꯟꯗꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯀꯣꯔꯣꯅꯥꯒꯤꯁꯤ ꯃꯁꯤꯗ ꯈꯔ ꯕꯟ ꯈꯔ ꯇꯧꯈ꯭ꯔꯦ ꯅꯨꯃꯤꯠ 14ꯅꯤ ꯑꯅꯤꯃꯨꯛ ꯃꯗꯨ ꯆꯠꯇꯕꯗ ꯀꯣ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯌꯦ ꯁꯤꯒꯤ ꯈꯣꯡꯍꯥꯝ ꯈꯨꯠꯍꯥꯝꯕꯝꯒꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯂꯩ ꯑꯁꯤꯗ ꯁꯨꯂꯥꯠ ꯂꯩ ꯁꯤꯗ ꯈꯤꯇꯪ ꯀꯩꯊꯦꯜꯁꯤꯒꯤ ꯑꯋꯥꯡ ꯁꯣꯝꯗ ꯂꯩꯔꯒ ꯆꯠꯂꯒ ꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯗꯤ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤꯗꯤ ꯅꯨꯡꯉꯥꯏ ꯏꯟꯖꯥꯡ ꯅꯥꯄꯤ ꯇꯦꯛꯈꯠꯅꯕ ꯈꯣꯠꯀꯠꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯦ ꯈꯔ ꯁꯣꯛ ꯈꯣꯠꯇꯅ ꯈꯤꯛꯇꯣꯛ ꯆꯥꯝꯊꯣꯛꯅꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯌꯦꯕ ꯃꯔꯥꯡ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯀꯩꯊꯦꯜꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩꯖꯗꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯁꯥꯎꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯉꯥꯎꯕ ꯑꯐꯩꯕ ꯀꯅꯥꯒꯤ ꯑꯄꯪꯕ ꯑꯁꯣꯛꯄ ꯍꯅꯨꯕꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯄꯨꯝꯅꯃꯛꯄꯨ ꯊꯥꯛꯄꯤꯔꯤꯕꯅꯤꯅ ꯏꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯖꯅꯤꯡꯗꯦ ꯑꯩ ꯂꯥꯞꯅ ꯂꯥꯏꯔꯦꯝꯕꯤꯗ ꯚꯛꯇꯤ ꯇꯧꯖꯔꯤ ꯏꯅꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯅꯥꯎꯔꯦꯝꯗꯩꯅꯦ ꯃꯤꯡꯅ ꯄꯨꯔꯅꯤꯃꯥ ꯀꯩꯑꯕ ꯔꯧꯅ 150 ꯃꯨꯀꯥ ꯉꯥꯅ 100 ꯑꯗꯒꯤ ꯐꯕꯨꯡꯉꯥ ꯌꯥꯅꯕꯗꯨꯅ 150 ꯀꯨꯏꯔꯦ ꯆꯍꯤ 10ꯃꯨꯛ ꯁꯨꯗꯣꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯄꯣꯠꯆꯣꯝꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯟꯊꯔꯦ ꯑꯩꯒꯤ ꯃꯤꯡ ꯔꯃꯦꯁ ꯊꯣꯡꯉꯥꯎꯖꯝ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯔꯥꯡꯄꯨꯔꯦꯜ ꯂꯩꯀꯥꯏ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯍꯥꯟꯅ ꯀꯩꯊꯦꯜꯁꯦ ꯑꯩꯗꯤ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯃꯃꯨꯛꯇꯪ ꯉꯥꯏꯔꯤ ꯑꯗꯨꯅ ꯀꯩꯊꯦꯜꯒꯤ ꯍꯥꯏꯇꯥꯔꯗꯤ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗꯀ ꯂꯥꯛꯈꯤꯕ ꯃꯇꯥꯡꯁꯤꯗ ꯀꯩꯊꯦꯜꯁꯦ ꯄꯨꯔꯥ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯒꯤ ꯄꯣꯠꯁꯤꯠꯁꯨ ꯌꯥꯝ ꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ 2ꯔꯛ ꯂꯥꯎꯈ꯭ꯔꯦ ꯀꯩꯊꯦꯜ ꯕꯖꯥꯔꯁꯦ ꯑꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯤꯠꯂꯝꯕ ꯀꯩꯀꯥꯗꯨꯗꯒꯤ ꯆꯥꯡꯁꯦ ꯇꯪꯈꯥꯏ ꯍꯟꯊꯔꯒ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ
ꯄꯣꯠꯁꯤ ꯁꯨꯡ ꯁꯤꯠꯇꯕ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯏꯚꯦꯟꯗꯣ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠ ꯊꯧꯅꯤꯗꯨꯗꯗꯤ ꯈꯔ ꯁꯤꯠꯂꯤ ꯑꯗꯨ ꯅꯠꯇ ꯑꯇꯩꯗꯤ ꯈꯔ ꯁꯤꯠꯄ ꯋꯥꯏ ꯍꯧꯖꯤꯛꯀꯤ ꯆꯥꯎꯔꯥꯛꯅ ꯁꯣꯝꯒꯤ ꯗꯨꯀꯥꯟꯗ ꯊꯝꯕꯤꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯐꯪꯍꯟꯕꯤꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯑꯣꯏꯕꯤꯕꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯒꯂꯥꯃꯥꯟꯒꯤ ꯑꯂꯨ ꯇꯤꯜꯍꯧ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯗꯩ ꯁꯪꯒꯣꯝ ꯂꯩꯔꯦ ꯑꯅꯝꯕꯅ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯆꯥꯄꯣꯠꯀꯨꯝꯕ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠꯀꯨꯝꯕꯗꯤ ꯊꯝꯗꯦ ꯂꯩꯇꯦ ꯌꯨꯝꯒꯤ ꯅꯣꯡꯃꯗ ꯆꯪꯒꯗꯧꯕ ꯉꯥꯔꯤ ꯉꯥꯇꯥꯏ ꯍꯋꯥꯏ ꯆꯦꯡꯋꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯆꯥꯎꯔꯥꯛꯄ ꯁꯣꯝꯅ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯈꯔꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯃꯃꯜ ꯈꯤꯇ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯂꯨ ꯍꯧꯖꯤꯛ ꯂꯨꯄꯥ 10ꯗ ꯌꯣꯜꯂꯦꯀꯣ ꯑꯗꯩ ꯇꯤꯜꯍꯧ 95 50 ꯆꯥꯡꯗ ꯌꯣꯟꯅꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯄꯋꯥꯗ 70 ꯆꯅꯝꯁꯨ ꯀꯦꯖꯤꯗ 100 100 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯆꯅꯝꯁꯦ ꯑꯗꯨꯝ ꯔꯦꯠ ꯃꯥꯟꯅꯔꯦ ꯃꯣꯔꯦꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯝ ꯔꯦꯠ ꯃꯥꯟꯅꯔꯦ ꯃꯣꯔꯦꯅ ꯈꯤꯇꯪ ꯇꯥꯏ ꯂꯨꯄꯥ 5 10 ꯇꯥꯏ ꯏꯟꯗꯤꯌꯥꯅ ꯑꯗꯒꯤ ꯅꯨꯡ ꯍꯋꯥꯏ ꯀꯦꯖꯤꯗ 40 ꯌꯣꯜꯂꯦ ꯑꯗꯩ ꯆꯋꯥꯏ ꯀꯦꯖꯤꯗ 40 ꯑꯗꯩ ꯕꯗꯥꯝ ꯄꯋꯥꯗ 50 ꯑꯗꯒꯤ ꯑꯇꯩꯁꯦ ꯊꯨꯝꯌꯥꯛꯄꯤꯒꯨꯝꯕ ꯃꯣꯏ ꯄꯋꯥꯗ 100 ꯌꯣꯜꯂꯦ ꯑꯗꯩ ꯆꯅꯥ 40 ꯌꯣꯜꯂꯦ ꯑꯗꯒꯤ ꯕꯣꯔꯤ ꯄꯋꯥꯗ ꯂꯨꯄꯥ 10 ꯌꯣꯜꯂꯦ ꯑꯗꯩ ꯐꯗꯤꯒꯣꯝ ꯃꯔꯨ ꯄꯋꯥꯗ 90 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯃꯤꯡ ꯇꯣꯡꯕ꯭ꯔꯝ ꯀꯥꯟꯍꯥꯏ ꯀꯧꯏ ꯂꯩꯐꯝ ꯀ꯭ꯋꯥꯀꯩꯊꯦꯜ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯀꯩꯊꯦꯜꯁꯤꯗ ꯐꯝꯕꯤꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯕꯤꯔꯦ ꯆꯍꯤ 5ꯃꯨꯛ ꯁꯨꯖꯔꯦ ꯀꯩꯊꯦꯜꯁꯤ ꯑꯆꯧꯕ ꯃꯥꯔꯀꯦꯠ ꯅꯠꯇꯦ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯂꯣꯀꯦꯂꯤꯇꯤ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣ ꯈꯔ ꯑꯆꯧꯕ ꯌꯥꯝꯅ ꯍꯣꯜꯁꯦꯜ ꯃꯥꯔꯀꯦꯠꯀꯤ ꯃꯑꯣꯡꯗꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯗꯒꯤ ꯉꯥ ꯆꯥꯛ ꯌꯣꯟꯕ ꯈꯔ ꯀꯩꯊꯦꯜꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯀꯩꯊꯦꯜꯁꯤ ꯌꯥꯝꯅ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯑꯗꯒꯤ ꯃꯌꯥꯝꯁꯤꯒꯤ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯄ ꯈꯣꯡꯍꯥꯝ ꯈꯨꯠꯂꯥꯅꯤꯡꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯇꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯟ ꯀꯩꯅꯣꯁꯤꯗ ꯍꯦꯛ ꯏꯀꯣꯛ ꯀꯣꯛꯅ ꯇꯧꯕꯒꯤ ꯀꯩꯅꯣꯃ ꯇꯧꯋꯦ ꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯝꯇꯪ ꯈꯤꯇꯪ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯄꯥꯝꯃꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯀꯩꯊꯦꯜꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗ ꯒꯥꯔꯤꯅ ꯌꯣꯟꯕꯤꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯖꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯄꯣꯠ ꯆꯩꯁꯤꯡꯁꯤꯒꯤ ꯃꯃꯜ ꯃꯊꯥ ꯈꯤꯇ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯂꯨ ꯍꯧꯖꯤꯛ ꯀꯦꯖꯤꯗ ꯂꯨꯄꯥ 10 ꯌꯣꯜꯂꯤ ꯑꯗꯩ ꯇꯤꯜꯍꯧ ꯂꯨꯄꯥ 50 ꯌꯣꯜꯂꯤ ꯀꯦꯖꯤꯗ ꯑꯗꯩ ꯆꯅꯝ ꯃꯆꯥ ꯏꯟꯗꯤꯌꯥꯒꯤꯁꯦ ꯆꯅꯝ ꯃꯆꯥꯁꯦ ꯄꯋꯥꯗ 30 ꯌꯣꯜꯂꯤ ꯑꯗꯩ ꯃꯣꯔꯦꯒꯤꯁꯤꯁꯨ 30 ꯌꯣꯜꯂꯦ ꯑꯗꯩ ꯃꯣꯔꯣꯛꯁꯦ ꯄꯋꯥꯗ 55 ꯌꯣꯟꯖꯔꯦ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯋꯥꯏ ꯀꯦꯖꯤꯗ 40 ꯑꯗꯨꯗꯒꯤ ꯕꯗꯥꯝꯒꯨꯝꯕꯁꯤꯗꯤ ꯕꯗꯥꯝ ꯃꯆꯥꯁꯦ ꯀꯤꯂꯣꯗ ꯂꯨꯄꯥ 130 ꯌꯣꯜꯂꯦ ꯑꯆꯧꯕꯅ 190 ꯌꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯕꯣꯔꯤꯁꯦ ꯃꯁꯤꯗꯤ ꯀꯩꯅꯣꯗ ꯄꯋꯥꯗ ꯂꯨꯄꯥ 30 ꯌꯣꯜꯂꯦ ꯑꯇꯩ ꯁꯤ ꯀꯂꯔ ꯐꯤꯡꯒꯔ ꯒꯣꯜ ꯐꯤꯡꯒꯔ ꯃꯣꯏꯁꯤꯅ ꯄꯋꯥꯗ 10 ꯌꯣꯜꯂꯦ ꯂꯨꯄꯥ 10 ꯑꯗꯩ ꯑꯁꯤꯒꯤ ꯆꯤꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯂꯨꯅ ꯁꯦꯝꯕ ꯁꯄ꯭ꯔꯤꯡ ꯃꯥꯟꯕꯁꯦ ꯁꯤꯗꯤ ꯈꯔ ꯇꯥꯡꯉꯤ ꯄꯋꯥꯗ 50 ꯄꯤ ꯁꯤ ꯑꯂꯨ ꯆꯤꯞꯅꯤ ꯁꯤꯁꯨ ꯄꯋꯥꯗ 50 ꯄꯤ ꯍꯋꯥꯏ ꯃꯈꯜꯁꯤ ꯍꯋꯥꯏ ꯃꯁꯨꯔꯤ ꯂꯨꯄꯥ 40 ꯌꯣꯜꯂꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯨꯛꯇꯤ ꯂꯨꯄꯥ ꯀꯦꯖꯤꯗ 110 ꯄꯤ ꯑꯗꯨꯗꯒꯤ ꯆꯅꯥ ꯂꯨꯄꯥ 60 ꯄꯤ ꯀꯦꯖꯤꯗ ꯑꯗꯒꯤ ꯊꯣꯏꯗꯤꯡ ꯄꯋꯥꯗ ꯂꯨꯄꯥ 90 ꯄꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯎꯃꯥꯕꯇꯤ ꯀꯧꯏ ꯑꯩꯗꯤ ꯀꯨꯏꯗꯔꯤ ꯆꯍꯤ ꯑꯃ ꯃꯃꯥꯡꯗꯕꯨꯗꯤ ꯁꯤꯗ ꯗꯨꯀꯥꯟ ꯐꯝꯃꯒ ꯀꯨꯏꯅꯕꯨꯗꯤ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯤꯁꯤꯗꯤ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯌꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯇꯧꯕꯗꯣ ꯑꯗꯨꯗꯒꯤꯅꯤ ꯑꯧ ꯌꯣꯟꯗꯦ ꯑꯩꯗꯤ ꯗꯨꯀꯥꯟ ꯐꯝꯃꯤ ꯆꯥꯎꯔꯥꯛꯄ ꯃꯃꯜꯁꯦ ꯁꯦꯝꯗꯤ ꯀꯦꯖꯤꯗ ꯁꯤꯁꯦ ꯑꯩꯈꯣꯏꯅ 150 ꯑꯗꯒꯤ 170 ꯑꯗꯨꯝ ꯀꯣ ꯑꯗꯒꯤ ꯃꯇꯝ ꯇꯥꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ 200 ꯂꯧꯍꯧꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯀꯣꯝꯂꯥꯁꯤꯅ 120ꯁꯨ ꯄꯤ 190 ꯍꯥꯏꯗꯤ ꯃꯤꯁꯦ ꯃꯥꯟꯅꯗꯕꯩ ꯃꯇꯨꯡ ꯏꯟꯅ ꯃꯥꯟꯅꯗꯕ ꯔꯦꯠꯇ ꯑꯗꯨꯝ ꯊꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯇꯥꯟꯖꯥꯒꯤꯅꯦ ꯑꯁꯦꯡꯕ ꯍꯥꯏꯔꯤꯅꯦ ꯆꯝꯄ꯭ꯔꯥ ꯀꯦꯖꯤꯗ 150 ꯑꯣꯟꯊꯣꯛꯑꯦ ꯑꯗꯨꯝ ꯄꯋꯥ ꯂꯧ ꯂꯥꯛꯑꯒ 90 ꯍꯦꯛ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯐꯣꯏꯁꯤꯅ 60 60 40 ꯁꯤ ꯔꯦꯠꯇ ꯂꯩꯌꯦ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯣꯏꯔꯥꯡ ꯄꯔꯦꯡ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯝꯕꯝ ꯁꯣꯔꯣꯖꯤꯅꯤ ꯑꯧ ꯍꯩꯅꯤ ꯀꯣꯝꯂꯥꯅ 120ꯁꯨ ꯌꯣꯜꯂꯤ 30ꯁꯨ ꯌꯣꯜꯂꯤ ꯑꯗꯒꯤ ꯁꯦꯝꯅ 200 ꯌꯣꯟꯕ 130 ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯤ
boroi sama yoli 90 gumba yole dum kejida adagi lafoi khar saubana marfu yole khar pikon humda yole humpu yang kai humpu ma yom su dum yawe ai samprana kejida sama kun sa andama yole adagi angurna awada sama yom yawe marfu yom yawe ado mai magi kano do quality du matungina kano na amu bana sama kun yole adai su sina makak tara yole ha so phone sini adum kokta da kun yomba kun tha yomba adum yole kai then sigi kano to badi nungai bagi haragana po jam selagana adum nungai re aduga khoi gi nungju pantha dadi nungai te khoi gi si kal phasi asi nungai te adagi asida ama taw hi ju phomjam biram mu haraga phomjam biram dre o adu khoi retin leite adagi retin toilet amta leite adu sabham di lei bane ba do sabham do laikai na yadi bera kai no khangde adugi di am nungai tre khoi sulap si leitra bani na ba yam nungai te adugi di mi arak pa adagi lamde lak po ju anak pa de ju ade khoi phambi ri ba khoi mai sa sing sia si ju toilet leita bagini yam nungai te awa ma moi kwa cái thiên là khăm là cái mẹ mà cho nó bỏ mẹ mà quỳ đấy quỳ chỉ con trai một tí xưa mà nị mà dukan phàm mẹ à đấy cái sum dukan đó ngoài là tên sẽ một ôn thay đi bạn cái thiên cái gì khôi cái gì có à vợ bà sĩ bung ngồi lấy bên này ngoài thì có khôi đi lấy tiền gomba cái nó tôi lấy cũng mà cái lấy tập sinh khôi đi mà à vợ mà một problem mà một hết aduna khang de khadi nuai beti ko adum komlana chama ga kun yoli chama ni pu yoli kun thai ko matamatang gi hai tare ko e pal chani yoli chama pu yom ba yawi la poina hundra yom ba ma pu yom ba mai yoli adagi dum sem yaw re ko adagi koi kano sampan bana dum kejida chama kun tha kun adum yoli matamatang gi ni Keithelgi bazar si mamangai dedi yamna mi lalami hujiti khangau tana athu matanda mi se suke mete yam khale aduga bazar gi port yoli ba haigadra dukan haigadra phum phami ba haigadra sisu masing suke mete hengale adu mase amarom da sarkar na su koi gi bazar gi kano se semkat sagat bagi thabak kan bai khali mase amarom da yamna amasu gyan tanaba chakhut bagi lambi da lak bagi khudam amane mase ai ya jeningi aduga akoi gi kano su hujikti maitai sing su ayamana singnare kona bagi wa culture amarom da punna sagani mina bagi wakhalon amasu lae aduga akoi gi sarkar gi oina su akoi camera CCTV camera khinna khotna traffic point da ama tawdana athu kai gi adu huran jinthi gi ama magi khoi gi fatar hauti fatar nungda ba thokpa su boina capture to bagi fa ya ge khudong cha ba ma leibagi su masi su yamna kana pot amani adagi road su pak thorok ba se masi yamna kano appreciate tawje khoi side tagi praja side tagi aduga magi tiles na pakpa hore masi ngana na handagi horok ne yam thuna masi yam nungai akoi mari leina department pa khale sing je asi yamna gyan ta ba kano mane haine loje ado BJP lakpo oiro adagi any party amana paibo ora khoi gi praja side tagi di ado khoi semkat bi ba thuna ton to bi ba amana paigera khoi di semkat paduna khoi praja pam jari se ado amana dai gi mot ta khar phongtuk cha ge khoi di akoi sumana akoina kangang odana thabak phangdre haibagi akoi tawang khangdana leramba do thabak ai thiraga di thabak adum thole office gi thabak ta natana department gi natana akoi tanmu tandraga di any thabak da akoi chilau thidraga di tanmu tandraga di akoi mase adu no di atu matam da dum chakhol pa nungai ba step masa na automatic adum lakchare adu mathang dum nungai rakani aduga chakhol lakani abaje ai gi moda thamjage apotok je ai uji amada संगोम से उन्हें तौरमे संगोम से तकी कोई संगोम अपम यौसले संगोम आइटम लो यौसले सना यौसले दही यौसले अदुगा माई मथंग यौसले अदुगा संगोम दगी आई हुजी संगोम कानब दगी खंगा खंगतना होटल मु तौजरे होटल जिंगना ना दगी एस्टैब्लिश तौजबनी अदे से थबक के आमा पीरी ना के आमा थबक यावरी मोजु तंदबा ngangatani अदु आइगा मोइगसे मोटिनरे मोट मानरे मोइसु मोइ मरिम फजना family maintain to wangam jare ada khu family maintain to wangam jare chokhminasi nungai minasi ponnamina si atan ma thadok si
ꯑꯗꯣ ꯍꯤꯡꯕꯗ ꯌꯥꯝ ꯂꯥꯏꯅ ꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯁꯨꯃꯥꯏꯅ ꯊꯦꯡꯅꯖꯔꯛꯄꯅꯤ ꯀꯩꯅꯣꯅꯦ ꯁꯪꯒꯣꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯂꯦꯞꯊꯣꯛꯄ ꯃꯃꯜꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇꯥꯅ ꯌꯣꯟꯕ ꯑꯗꯩ ꯈꯤꯇꯪ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯣꯏꯔꯒꯅ ꯈꯤꯇꯪ ꯍꯦꯟꯅ ꯌꯣꯟꯕ ꯑꯗꯨꯒ ꯃꯥꯒꯤ ꯍꯣꯜꯁꯦꯂꯔ ꯃꯥꯒꯤ ꯔꯤꯇꯦꯂꯔ ꯑꯗꯒꯤ ꯗꯤꯂꯔ ꯁꯕ ꯗꯤꯂꯔ ꯀꯩ ꯃꯌꯥꯝ ꯁ꯭ꯇꯦꯞ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯥꯔꯀꯦꯠꯇ ꯌꯣꯜꯂꯤ ꯁꯪꯒꯣꯝ ꯄꯤꯀꯦꯠ ꯑꯃꯗ ꯂꯨꯄꯥ 15 ꯑꯌꯥꯝꯕ ꯌꯣꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯣꯔꯣꯝꯄꯥꯠꯀꯤꯁꯦ ꯃꯃꯜ ꯍꯦꯟꯒꯠꯈꯤꯕꯅꯤꯅ 18 ꯌꯣꯟꯗꯕ ꯌꯥꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯥꯛꯑꯦ 18 ꯌꯣꯟꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀꯩꯅꯣ ꯃꯤꯇꯤꯡ ꯑꯃ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯤꯜ ꯍꯣꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅ ꯑꯩꯈꯣꯏ ꯐꯣꯝ ꯇꯧꯖꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯇꯥꯕꯨꯖꯦꯟ ꯃꯥꯁꯨ ꯀꯩꯅꯣꯗ ꯃꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯅꯦ ꯑꯩꯈꯣꯏ ꯐꯣꯝ ꯇꯧꯔꯦ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯗ 18 ꯌꯣꯜꯂꯁꯦ ꯂꯦꯞꯅꯔꯦ ꯂꯦꯞꯅꯕꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯗꯤ ꯇꯧꯗ꯭ꯔꯤ ꯔꯦꯁꯇꯥꯔ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯅꯕ ꯆꯦꯜꯂꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯐꯣꯝ ꯇꯧꯗ ꯉꯥꯏꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯦꯁꯇꯥꯔ ꯇꯧꯔꯒ ꯄꯥꯋꯔꯐꯨꯜ ꯑꯣꯏꯅꯅꯕ ꯇꯧꯔꯒ ꯊꯕꯛꯁꯦ ꯌꯥꯝ ꯁ꯭ꯃꯨꯠꯇ ꯆꯠꯅꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯗꯍꯤꯗꯨꯅ ꯑꯩꯈꯣꯏ ꯂꯨꯄꯥ 30 ꯌꯣꯟꯖꯩ ꯑꯗꯨꯒ ꯁꯅꯥꯁꯤꯅ ꯄꯋꯥꯗ 100 ꯌꯣꯜꯂꯦ ꯁꯪꯒꯣꯝꯁꯤꯅ ꯄꯦꯀꯦꯠꯇ ꯂꯨꯄꯥ 15 ꯌꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯂꯟꯆꯦꯜ ꯑꯃ ꯀꯧꯋꯦ ꯑꯩ ꯋꯥꯡꯒꯣꯏ ꯄꯣꯛꯄꯤꯗꯒꯤ ꯃꯐꯝꯁꯤꯗ ꯉꯥ ꯌꯣꯟꯕꯤꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯨꯏꯔꯦ ꯆꯍꯤꯃꯨꯛ ꯃꯌꯥ ꯃꯈꯥꯗ ꯉꯥꯏ ꯑꯗꯨꯝ ꯂꯩꯕ ꯆꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯃꯜꯁꯦ ꯉꯥꯁꯦ ꯔꯧꯅ ꯋꯦꯜꯇꯤ ꯂꯩ ꯉꯥꯏꯅ 160 ꯑꯗꯒꯤ ꯄꯦꯡꯕꯥ 170 ꯑꯩꯂꯥ 130 ꯁꯔꯦꯡꯅ 100 ꯂꯩ ꯑꯇꯩ ꯉꯥꯁꯨ ꯂꯩꯕ ꯃꯣꯔꯦ ꯔꯧꯁꯨ ꯂꯩ ꯃꯣꯔꯦ ꯔꯧꯅ ꯁꯥꯏꯖꯁꯦ ꯃꯥꯏꯗꯤ ꯁꯥꯏꯖꯁꯦ ꯃꯈꯜ ꯂꯩꯌꯦꯕ R1ꯅ 200 ꯂꯩ ꯑꯗꯒꯤ R2 R3ꯅ 130 ꯁꯥꯏꯖ ꯃꯇꯨꯡ ꯏꯟꯅ ꯈꯥꯏꯗꯣꯛꯑꯦ ꯃꯣꯔꯦ ꯔꯧꯗꯤ ꯄꯥꯎꯗꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯇꯣꯞꯄ ꯀꯩꯊꯦꯜ ꯀꯌꯥ ꯑꯃꯗ ꯆꯠꯆꯗꯨꯅ ꯄꯥꯎꯗꯝꯖꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯒꯤ ꯑꯦꯟꯀꯔ ꯔꯥꯏꯅꯥ ꯁꯔꯃꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ